Matamgi Manipuri Wari channel asibu tabiriba khwai pumnamakpo taramnok jari ngasi sa mahausangko Oktabi kuntaret soba aroiba tangkak amok pudana lagjari mayam punna taminarasi numidangi matamni mama machado wakhalna phungbuknabana chak chaningba pokhidri adubu gyan tadriba thoibagi khallaga anido chaklung mangda phamba tari thoiba karisu khanda chakdu chari Mama, ngahang nga tawuda laytabra. Hangam thong masaydi hawdibo. Lahi ama hapaki. Asiyaraga lay hawda hawgalanga nga tawba upo manungdagi lawthokduna hapli. Thoibadi nga doga hawna magchamba hawkri sintadi jaklong mangda phambagi wani jak maruma phawba makyada hawkri. Majagi matawdu khanglaba mamana majawa thamjindun hairi. Bima Jack's incranine, Karaja Selosi. Then I'll say, Matanda John and a lady. What the time of the time so much eating laduna. Jaro Jijo, Gay Jok Jardino, how we do. Nase, Nahale Puduninanga. Mopangi wandu the Shinta, Kang Bangamdri, Miam na Okta behind a riba, Masangi Sadong Yolaga, Pangak Basil Duna, Maralin Jajaba Mopabu, Bijari Kanbada, Ma, Matwai Jagli. Meludagi pirangdo tingkat na bahot na bada mayam na wari. Jakdo jakom amamo ko adoga ishingdo guru thakjendo na nampode yotli. Lehaw shilona mapitara kiba kanghaude. Day thokje machagi matawdo tamoy kaini yengjay. Tanjado da mirabagi phone laksili shinta phone screen do haifet inglado na kakthatli. Paide. Hanjin som torokpado da lehaw na tap na hayrakli. Ibema, phone la ido kanano paikaludana. Shintana dablap na. Mayraba ni ima. Ay para ruige. Mayraba palakpa do dalay hawdo siyang buhan galai. Malana ngang namlima mayamdo loy na ning singlai. Asoko sitriba minatin sit na riba si mayraba gimaral ni amuk halak ni. Jien ba ni hainat manjamo pukraga numidang namang matanda halakhan kibado ning singlaga may ngajing tamoy da pokhaira kadawri. Fondo muka sutat kri maraba sa mong tawsilai lehaw masado patharaga hairi ibema fondo paikalo kari haining linodo yengasi shinta fondo paikalanga loud thai maraba na nungsina kike kaigido asaki phone pairido shinta masado phajalado na tahawje ado ay pau nungai pa matamgi na call torokpani Shinta mametu mamada haifeding lai aduga tapna komi. Kay pauna. Ay da flight ticket kaloy na kamani. Ako'y ni de chiksinda Manipur hatawasi. Sinta kari shukum da mamitagi mapishu tarai. Mana tumin lay madoda payrama na makatarakli. Kadawage, tumin lay ade. Sinta tarakli mamapido makut nama na thunantay thoklaga tapna hayri. Tamo, aheng torage. Asingaraga senta fondo kagtatli. Lehaw na. Ibema, nang mga pawpawta na bahon. Mana nang matasing na nung siram gani. Adobo, makwagi mama nang ang lamli mawasang do, ningsingo. Nang angang majasa na dri. Laika natin sinapam oiri basida, migi mong dane. Amo bakali magsangikan gano ko ibema. Shintatab na mama dhayri. Hayma ay mana yada ba thabam ta tawroi layaw shi tarakli mama pido phijina tai thokladu na jojo watha jawra thaiba dakshu to mama ko imala age bajin manaw duna jangkrabada lehaw makoldi thokta pina kaple karingi kaptani asuk ikai ba asuk job pupan seda thingnarakji mitai no bide ijate hengbani haine adobo majagi sidi damduna ijat yon kibada tari manglaba ijat dobo karishu laytana khalladuna mama amadi mimana draba mawpagi khan masagi punsi karishu layta khan kibani haiba atayna khangdraba so thabam tara nang puraga poklakibi mama oi bimanade karigi khangdani majana ayo haibada jaina lising phawribi mama oi migi thamoi ni haime lehawgi thamoi maje lising thongna kaikre upai leite
mama macha ahoma hu thaklaga sikrasira haibasi kana mabukning wakhalda lan sokna bahaurakli somda susintha magi kana changlakduna mathanta ma on khalli phagi dagi ahingdo phana thengjilakli sentha munna khallaba matong chima puthokduna chithi da kari no khara iraga phajana thupchille aduga mimi da call tawre mimi shu phone do ring chatpaga pairakduna tapna hairi sentha ahing sida gadawre nang hayeng akhoi dam talak bigera kai lerage ai mateng amta pangbi lage shomda shombay raba ahing do matong fom khangdana le ma senthangi khanbada tasengna wari maleng miyam na haina ba ngangna ba thina cheiwa pomba ma khanjeludre pomnamak thengnarange hainba sida chap yungna lepli adobo shenthana pomnamak si karam khanglamgani khanbada malekda fom khangdabani mathangi numitni office ta penawbina sarnugo kamai dawrige sida susonglak lakre de andono ngaitena handakti mapan su kya thokpodi amomo magi kanai thorokpodu sune ai thokliba maksel tawriba thokliba mayam sida sardo anghabu gomle penawbina sauna yengbada diamli mamali nupido sida function ya wala podu de aduga madi sardo maram chechum de wana pidu gidama adum thawai waraga lei dandra khangde ainu nupido yam sawningi kaina mana adumaina mingi punsi manghanna masalido ba sargi madawse ayung mangamdi wa madabani kainu mana dung sijaraga adumaina ga torombodu de makoi anina sariba warido thongjal mayandagi tom sutari makoi na shinthawa thina ngangbaduda tom sunungai dramali rumduda changai penawbi tom changakpa ubada tapna kaurai sir aina khoi anida wa khara haige haibiyo sir nakhoi anina senthabu adu hanthana khanbada yam lale madu dogon masi mimigi personal life ni magi solution choijan leramgani mi man hekta sigumase pamba nate mitai nupini aina samasak mana khangi penawi do haira dia da suyang na I aduga tap tharaga hairi sir oiriwa ma ongsida khoiso tomna mo hoi chumi na koina haibudo loina chumi aiso ahanbada sentha yam sawning lami aduba seng makhang laba tongda ai thanda penjada ba hainingai leitana awabam phawrki sir asing bai sibo sir mera bodo nongma hinga makaptuna engona call tarki mahangna senthana asigo mapibam oiraki bai maramda engona loina liraki dia su khangning na sir yar diwari do akhoi de salibiyo tom shodom na mina thina ngangna badoda nungai taduna asengwa khangna shano haiduna makoi ani da so senthana oirakleba fibam dogi wari do limbiki sini wari haibo diana tamna nam tharandana sir akhoi na senthabo yamlana lawri oiriba maong sina adum lawbada wani adu mi magi maramda thina ngang bhai base yari kai khak daroi da wani hana sengba chumba makhangna hona gadawni sir meramadi hauji kari hairige date 16 gi flight ticket kaklabani adu de ponna mapalamna jangkhrani haibani aduna farida sir fare dudi aisho amuk tholagi tom chatki bagani do so wari makhata hawi diana nungai dana penawbia yam nungai de ko santana hojik orang gudo se kain as khalo badane ai mamme akhoina de kayala na oroi nyong ne akhoi gi society se so aina yaning da khara se lei salgi da ma upali da duna asagi hakjang yoli bane adamanu bidu bina Oktabi hekta haibiba aduga selfie raga asagi ngahge apama phangni banu pama khoibana kanana su kai shaidaba aduga na pama khoina selfie rabani haidana nupidu ke fi thongna ba video nambiraga nupidu ba suyan biba ayamna pamde de penawbi nangai ne de mayam se karamna semdok pangam lune office hour loira matong mala to momayum da kawarduna wari pomba lena takhalame
Tom, ima doi da bangang hanu ko. Nang shargi laifam soidana khanglumgani. Ima, ai tasengna khangdabani. Aina khangnadabo karigi ma da lotlune. Soide ko, nang na harise. Ima dabo aina kai goi da bangang doino. Mala mathanda khoidau thitlanga tokle upai leita Tom bu chat kriyari hairi. Tom su gari thongna morom sole. Asi pura mahikni. Mana yet piram dadi sinthagi oriba phibam se orim lei dongni. Asiba koi sarpukpa mama ga mande. Sarna jamni ba sarda nati. Sarhoita mo sodum jamine. Aduga made. Asom da sumimi do nongan baga sinthagi nak ta chelakli. Imung da changla do na kidorge nang ne kaurisiba. Shinta mana ngarang ikiba chithi do mon makadagi puthorak laga mimi da pi aduga hairei. Nang no pai matawragane. Hayang say, mayrami mapamda chithi jamde honbiyo. Mimi na nungay na nang haining wawado phone dum hayo hadro chithi de idrasa. Haido wawado kariyame dini. Mayrambagi number do ado biro. Call tarogane ay hayang do na nama mapam hay naragi. Hay, hari nang jalap na puro. Asum na mimi da chithi do shinakrabadong shintamagi phone do off tamjili aduga shimda lokthok laga thodei. Mayramada ahing chupa ma shinthada hanjel call tawi aduga chatpa kauba leitri tanjado da mimino na call taw silagduna hayeng unanaba wafam hairakli. Dungan baga mayrambado taha mimigi nagtalang to na unari. Lambigi mapan amadani mimina. Sintana kay haining manukhangdi. Chithi si mata sinabiyo na. Asi haraga chithi do mayrambada pirai. Magi phone do ngarang di chatri. Chatrabani. Ngasay na yung thorokpado da tawani adum chatri. Ado di fari. Ay samung yawkragi. Tabak khara suli hawi. Hay. Anino do magi mayum thanarei. Mayraba magi kayang waga chithi do thuna pana bahotne. Chithi ki warol dana asum na irami. Mayraba. Nangi pukjal say ay nathagataba ngamdre. Nang nay munong si hay bay kagi. Nang nay famda uliba minong sida ay pili. Ay gidamang nang na kaya da wajaba. Ay gidamang kaya da kanjaba. Adobo, nang ay gimaragda jawar ba sa mas kiminong sina achawa pal oirari. Kasi kisama sida Oktabi hay mabintol sidi yaplay na bibi. Adobo, karidagi Oktabi oirapano hay madi kanana sa kambide. Nang kagta na ingesing wapon si kambibani. Pasigida magdadi laman ton sinjari. Hanang papugsi bagidi nang ilaman sing magamdri. Nang ay mabaro ka na ko mayraba. Ay matampong magyoy na. Nagpatadog na nachalamani ko. Nagi, batang mamagikiki. Mayraba, chithi pa baloy baga piyenta na makuna suro-suro na itali. Tuna phone lokthok tuna amuk hanna singthagi number da dial tawi adobo chatri hanjin tawbada chatri duna mayraba gari do prap thorok duna singthagi mayum tana lai. Adobo somdadi Mayjang mayam na khang bangam duna nongalakpada mama amadi nungsiraba mokpado thadok lamduna shumang da haurimba hainok pamido da masagi chuni phiduna makhauri lak hatuna thauri yalaga thawai tharam ni sinthado mama lai haw penda mana machabo konduna gabbi mokpa samachina tawrimbado karino ganmen tadana mama machado angaw mikom o khong na kaplami Kangna jana masangso shiraba mikop sidadi mayamdo piyantana kajik sone. Marabana yorokpa matamdadi shinthagi aroiba oriba sakfum dubangba yengwa phanghongdri. Mahagi thawai yawdraba hakjangdraso mathau mangam pangthokpa loiramni. Marabana thongala changakpada phingau setpa halama thingni. Marabado jingnana hanglakni. Ima mayam langna resibo kari tawba yawge. Ibunga yumsida leiba leisabido ngarang thauri yalaga matana sijaramene. Mayraba wahaido tabada lawai luton satkiduna ngahang tumin leplaba matung kanan chinsilai
Mana changakpada mangkol machiduda kinlimba sinthagi photo do urai. Ado ubada mairaba chap yungna lepi melu anidagi khamba yadana pirang sachen tharai. Magi oriba maongduda mayam sayengni. Mairaba mitam amagom leplambadagi hoi mai haidana mamai tamna leithorokduna jumdring magi karida kakhalanga thauba horai. Kari thongna meloni dagi pirang sintharak paslepte. Hanglaba lamhang amada gari do khamlaga makhol thokna pena laungduna kapli. Kaplambadagi amuk japlepi. Ngayhak tumin leirambadagi mairaba gari da kakhaladuna amuk thauba haure. Mayum lomda jumdring thauduna lai. Mairaba na dumna yumda langkani haiba phauba thajarudabani. Aduna mala majaba obada jangsilakdaga ibunga. Mairaba nagna mamaginakda jangsilanga mabisinthana kaplaga hairi. Ima, nagse, ay mo hekpok iba, ima do niko. Haima, kanana na tina hairige. Karigino ima da, asakyam na pukjal bikwiri ba? Hai, yari. Dang na haide wado, ima loy na khangi yari. Kanglum gani. Soitana kanglum gani. Ado bahau jikti, ima gining ba soitana thong na ni. Ima da matam amada, namawi na laushin bigitraba. Maham to. Kasi di ba hadok to da, matam umagi na jatkri na ima. Mairaba do kapli kaplambadagi mabitay thoklaga makham tarai. Ima, nang hau jikti pela ba natra? Nachada, tamoy kay na kapasuraga. Pela ba natra nak? Malagari siya kumlamda magi karam da changki. Numidangi matamni mairaba sumagi kadagi hendokdri mamaga mapaga na kawasutade. Tong siyangdo hay bayande ahing nung niya yorokpada mairaba kap na sintaba kawjay. Keke, nang manong sirpada, nang mamiyamang da ay ginahay na taklo manamit ato na gini ko. Nang di kay pero kong kibada. Pum na magse ay nalanban. Nang ay bungang piran mo ito. Ay ginag sida. Ang tadi halang ko kike. Nang nahaloy na balayan di ay siya natang ilaglag. Nang may nakausay ang tadi ko man ikike. Mani, nang may nahanban. Kahit na ginang sisab idang do ay nahanban. Nang laito ba da ay nihingo magkikaribu ka na rike. Asing hayraga hik kapli. Nongali. Mairabagi kana so thongga ihang hangi malasangan haugatuna japuraga majana pato magi kana changlekli. Mala kayarupada daromli phibam doda makutagi chakapdo leimai da taki bakhanghaude. Mairaba leimai doda ta duna leiram. Mala do phingna kanna apurai babu kaurakli. Mai babong. Mala na ipapa kana kaurakpadoda kobersha hadu karaktuna. Mama, kidoro gini, adu gam pengkau itu bo. Mai babong, bacaan pa ase. Hai balundri kap haurakli malado. Kobersha karina kana makot thalim adom di ngobadadi. Mairaba do leimai da taramli. Hai, kano tahu sini. Ibagi bungo. Ipari mangjari dana. Karino ini mama tahu sibo. Asi hairaga kobir jang silagduna mairaba gi sori ngi aduba shor leiramdri. Kobir su kapli mala su okong mamakay kapli. Lekay gi misang su kaururi maya mamatay masubaw haikri. Mala majagi thaway yaw draba hagjangdo kondo na kapli. Ibagi bungo. Karino nang tahu ini mama tahu sibo. Karino nang na asamay na tahu sibo. Sede hai. Hangalo de nang ba. Nang imamu warong na chala ba. Ima nang ginapam na lankri se huwalo de nang nai ba pang may mayaragi se huwag hawalo de. Now, karina nang tawa mi sibo. Karina nang na ako'y may amot anong tunod dyan si Bob. Now, hawgalo.
Tamo lai haugalose. Thaimishu tengthaduna kaplambadagi khangaudana wantharakduna mayam changduna seba tawri. Sinthagi pawsu tarabani sinthagi maichak kokdringai amata ngairaba manau nupagi amu. Matam ngayak haukiduna mairabagi mathau mangamsu loikre. Malasu macha leikidabadagi wakhalduna mirol tadabi haidu oikre. Pawsi media shinbatuna flax tawrakli. Mairabagi danatana sinthagisi yauri kanagumbana haine. Makoy anhigi nagsibasi taibang baldo thongnadrabaso asi leibagda panthong shoidana yoromlani haina khangde nungsiba nangi mayai se kankridako chetnabi samas nang sahakmali thamoyani na kayada ningamdana thawai tharamgadauba chetnabi samasna thamoi kayabu machet hanbiramde brahma magna poki ngamde hainariba miyoibagi mapokni adubo mairamba shinthadi thawai mabu thadoklam khenaba leitraba mafamduda punna khujing paloinaduna chatkhramali matangsida oktabi hairiba tangkak naiba wari sigi aroiba tangkak oijari mayambu amuk kahanna khuramjari